खुरुमजे म्याम पुनमक म्यामना कानगदवा आर्टिकल अमकक पाजरके आर्टिकल असिगी कानबदु लौमिनसे सिंग चाबना लैना कया मरुंग ngakthokpa ngamagi kudam thengnare study ningsingba thoktraba matamdagi miyoibana thong thakpada mahau hengalanabagdamak sing sinaduna lagle China dadi Krishna pokadaw sahi taru walingidagi sing adum sinaragle Kristagi matung ahanba sahida Arab lalonba singna Middle East dagi Europe ta purakhiba singbu thong thakpada maruba machal ama oina sinabagi wapam English Royal Court na compile tauba cookbook lising amaga sahum maudarom da maik sengna yauri Jinji beresi family manung chanba singda kanaba mineral amsung vitamin kaya marum yauba maramna cancer heart disease amadi diabetes ngakthokpa ngambagi ngami phinunggi haksang suma pang kangkhlali Center for Disease Control and Prevention gi report amana hai malemda khwaidi amna seleba laina singi manungda heart disease su amani singda vitamin B6 magnesium amsung potassium yauba maramna thamoi gi laina ngakthokpa ngami vitamin B6 na heart disease ki risk hanthali aduna magnesium sung potassium na blood pressure hanthali hariba compound ohumak pulap yauba maramna sing sarabdi heart disease ki risk hantarai Singda potassium, magnesium amadi vitamin B6 yawgi mathakta magnesium su marang kaini yawe. Neurological health ki damakta yamna tangai phadaba mineral ama oriba manganese sex hormone testosterone puthokpada mating pangma maramna phinunggi haksang mapang kangkhlale. University of Maryland Medical Center gi report matung ina haksang da magnesium gi chang watlabadi infertility amasung erectile disorder gi khudongchaba surungchara mayong nahali hari amaromda CDC gi report aman hai tongan ba cancer gi makal sing manungda ani suba kwaidi gi common oibadi colorectal nataga colon cancer ni nupidagi nupadana sang wangna naba thengnariba colon cancer ngakthongnabagi damak sang naina sing chaba mathau tai cancer research journal da handakta phongkhiba report amada University of Minnesota gi researcher sul ho jiwong nahai singdiawba gingerol koba machal amana cancer ngakthokpa matheng pangi report asida yumpham oiraga National Institute of Health na sinaraga colon cancer ngakthoknaba clinical trial ama pangthoknaba honari amoromda University of Maryland Medical Center gi report amana hai singdiawba manganese amsong magnesium na blood sugar gi khal kaihna thamba da mating pangi maram aduna diabetes naraba mioi singna sing chabda kanaba phangani prostaglandin kauba hormone guma chemical makhal ama hakchangi tongan ma bhafam da chikpa nabagi kudongchada mayung hali sing chabna hariba chemical asi thingjinduna thamba maramna China kol hanthali American Chemical Society ki researchers singna chathakiba study gi report amadadi numit khudingi sariba sinjak ta sing amasung morok yawbhanba matamda hakchana kanaba kaya marum phangi maru oina immunity kankhlali amsung blood sugar regulate tawi Jiahuan Li Gengjundu amsung makhoiga loinaba researchers singna usida changeng tawruni yengbada singda yawba ginger roll on amasung morok ta yawba capsaicin na cancer ngakthokpa ngami haiba khanglaki study gi report adu Journal of Agriculture and Food Chemistry da handakta phonglakibani hairi mathangi ani suba pauda olive oil chabana aikhoigi hakchangna matau karamna kanaba pibagi haibi maramda khangjinse scientist singna hokiba chai yangkhairom olive oil na hakchangna piba kanaba singi matangna kupna thijinuna laki mono unsaturated fatty acid marangkani yauba olive oil bo Mediterranean diet ki maruiba masala moina launei saba mahau leiba tanatana hakchangna kanaraba polam kaya marum yauraba olive oil na blood pressure amadi LDL cholesterol handanba maramna heart disease ki risk hanthali anti inflammatory oiba magun chenba thau makhal asida China khol handanbaga loinana samphali amsung unsa phajahali Olia Europea olive pambigi mahidagi sungba olive oil bo aki emogi polam cosmetic semam chung hindalang thak sabada sine maling oini yengbada Greece na olive oil sinabagi sang khwaidi wangi North American Olive Oil Association gi report matungina sangchata Greece ki mioi amna sahi khudingi olive oil liter 20 sine maduna maram oiga lebak asida blood pressure wangbam chung heart disease nabai sang yamna nemna lei
ꯐꯥꯔꯃꯥꯂꯣꯖꯤꯀꯦꯜ ꯔꯤꯁꯔꯆ ꯖꯔꯅꯦꯜꯗ ꯐꯣꯡꯂꯛꯈꯤꯕ ꯁ꯭ꯇꯗꯤꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏꯈꯤ ꯆꯥꯡ ꯅꯥꯏꯅ ꯑꯣꯂꯤꯚ ꯑꯣꯏꯜ ꯁꯤꯖꯤꯟꯅꯕꯅ ꯃꯤꯑꯣꯏꯁꯤꯡꯗ ꯀꯥꯔꯗꯤꯚꯥꯁꯀꯨꯂꯔ ꯗꯤꯖꯤꯖ, ꯍꯥꯏꯄꯔꯇꯦꯟꯁꯟ, ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯋꯥꯡꯕ, ꯁ꯭ꯇꯣꯛ ꯑꯃꯁꯨꯡ ꯍꯥꯏꯄꯔꯂꯤꯄꯤꯗꯤꯃꯤꯌꯥ, ꯏꯗ ꯀꯣꯂꯦꯁꯇꯦꯔꯣꯜ ꯑꯃꯁꯨꯡ ꯇ꯭ꯔꯥꯏꯒ꯭ꯂꯥꯏꯁꯥꯔꯥꯏꯗꯀꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯅ ꯌꯥꯎꯕꯒꯤ ꯔꯤꯁꯛ ꯍꯟꯊꯔꯛꯏ꯫ ꯆꯥꯡ ꯅꯥꯏꯅ ꯑꯣꯂꯤꯚ ꯑꯣꯏꯜ ꯁꯤꯖꯤꯟꯅꯔꯕꯗꯤ ꯏꯟꯐ꯭ꯂꯦꯃꯦꯁꯟ, ꯑꯦꯟꯗꯣꯊꯦꯂꯤꯌꯁ ꯗꯤꯁꯐꯪꯁꯟ, ꯏ-ꯎꯇꯣꯡꯒꯤ ꯃꯅꯨꯡ ꯊꯪꯕ ꯂꯥꯏꯅꯤꯡꯗ ꯊꯣꯛꯄ ꯈꯨꯗꯣꯡꯆꯥꯗꯕ, ꯊ꯭ꯔꯣꯝꯕꯣꯁꯤꯁ ꯑꯃꯁꯨꯡ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠ ꯃꯦꯇꯥꯕꯣꯂꯤꯖꯝꯗ ꯀꯥꯟꯅꯕ ꯄꯤ꯫ ꯑꯦꯟꯇꯤ ꯑꯦꯊꯦꯔꯣꯖꯦꯅꯤꯛ ꯑꯣꯏꯕ ꯃꯒꯨꯟ ꯆꯦꯟꯕ ꯑꯣꯂꯤꯚ ꯑꯣꯏꯜ ꯆꯥꯡ ꯅꯥꯏꯅ ꯁꯤꯖꯤꯟꯅꯕ ꯃꯔꯝꯅ ꯈꯥ ꯊꯪꯕ ꯌꯨꯔꯣꯞꯀꯤ ꯃꯦꯗꯤꯇꯦꯔꯦꯅꯤꯌꯟ ꯂꯩꯕꯥꯛꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯊꯃꯣꯏꯒꯤ ꯂꯥꯏꯅꯥꯅ ꯃꯤ ꯁꯤꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯍꯟꯊꯩ꯫ ꯑꯦꯊꯦꯔꯣꯖꯦꯅꯤꯛ ꯍꯥꯏꯕꯗꯤ ꯏ-ꯎꯇꯣꯡꯁꯤꯡ ꯀꯟꯁꯤꯜꯂꯛꯇꯨꯅ ꯑꯦꯊꯦꯔꯣꯁꯀ꯭ꯂꯦꯔꯣꯁꯤꯁ ꯑꯣꯏꯔꯛꯄꯒꯤ ꯊꯧꯑꯣꯡꯕꯨꯅꯤ꯫ ꯕ꯭ꯔꯤꯇꯤꯁ ꯃꯦꯗꯤꯀꯦꯜ ꯖꯔꯅꯦꯜꯗ ꯐꯣꯡꯂꯛꯈꯤꯕ ꯑꯣꯇꯣꯅꯣꯃꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯃꯦꯗ꯭ꯔꯤꯗꯀꯤ ꯔꯤꯁꯔꯆ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏꯈꯤ ꯊꯥꯎ ꯌꯥꯝꯅ ꯆꯥꯕ ꯐꯠꯇꯦ ꯍꯥꯏꯔꯒꯁꯨ ꯑꯣꯂꯤꯚ ꯑꯣꯏꯜꯗ ꯇꯥꯎꯕ ꯆꯤꯟꯖꯥꯛ ꯆꯥꯡ ꯅꯥꯏꯅ ꯆꯥꯔꯕꯗꯤ ꯊꯃꯣꯏꯒꯤ ꯂꯥꯏꯅꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯁꯤꯍꯟꯕꯒꯤ ꯔꯤꯁꯛ ꯅꯦꯝꯅ ꯂꯩ꯫ ꯑꯣꯇꯣꯅꯣꯃꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯃꯦꯗ꯭ꯔꯤꯗꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯄꯤꯂꯥꯔ ꯒ꯭ꯋꯥꯂꯥꯔ ꯀꯦꯁꯇꯤꯂꯤꯅꯣꯅ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯒ ꯄꯨꯜꯂꯒ ꯆꯍꯤ 13 ꯔꯣꯝ ꯆꯨꯞꯅ ꯃꯁꯥꯒꯤ ꯆꯍꯤ 13 ꯑꯃꯁꯨꯡ 64ꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯑꯣꯏ 90,938ꯇ ꯁ꯭ꯇꯗꯤ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯋꯥꯐꯝ ꯑꯁꯤ ꯈꯪꯂꯛꯄꯅꯤ꯫ ꯅ꯭ꯌꯨꯔꯣꯂꯣꯖꯤ ꯖꯔꯅꯦꯜꯗ ꯐꯣꯡꯂꯛꯈꯤꯕ ꯔꯤꯄꯣꯔꯠ ꯑꯃꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯣꯔꯗꯤꯌꯛꯁ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯍꯦꯜꯊ ꯑꯦꯟഡ് ꯐꯦꯃꯤꯂꯤ ꯔꯤꯁꯔꯆꯀꯤ ꯗꯥꯛꯇꯔ ꯁꯤꯁꯤꯂꯤꯌꯥ ꯁꯤꯃꯤꯔꯤꯅ ꯍꯥꯏꯈꯤ ꯑꯣꯂꯤꯚ ꯑꯣꯏꯜꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯁ꯭ꯇꯣꯛ ꯇꯧꯍꯟꯗꯦ꯫ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯂꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯂꯤꯚ ꯑꯣꯏꯜꯗ ꯉꯧꯕ ꯆꯤꯟꯖꯥꯛ ꯆꯥꯔꯕꯗꯤ ꯁ꯭ꯇꯣꯛꯀꯤ ꯔꯤꯁꯛ 92% ꯔꯣꯝ ꯍꯟꯊꯔꯛꯏ꯫ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯇꯣꯏꯅ ꯊꯣꯛꯀꯟꯕ ꯁ꯭ꯇꯣꯛ ꯉꯥꯛꯊꯣꯛꯅꯕꯒꯤ ꯃꯇꯥꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯌꯦꯡꯕ ꯑꯃꯁꯨꯡ ꯁꯦꯜ ꯈ꯭ꯋꯥꯏꯗꯒꯤ ꯆꯪꯗꯕ ꯄꯥꯝꯕꯩꯗꯤ ꯆꯥꯡ ꯅꯥꯏꯅ ꯑꯣꯂꯤꯚ ꯑꯣꯏꯜ ꯁꯤꯖꯤꯟꯅꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ PLOS1ꯗ ꯐꯣꯡꯂꯛꯈꯤꯕ ꯁ꯭ꯄꯦꯅꯤꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏꯈꯤ ꯃꯣꯅꯣ ꯑꯟꯁꯦꯆꯨꯔꯦꯇꯦꯗ ꯐꯦꯠ ꯑꯃꯁꯨꯡ ꯄꯣꯂꯤ ꯑꯟꯁꯦꯆꯨꯔꯦꯇꯦꯗ ꯐꯦꯠ ꯌꯥꯎꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯇ꯭ꯔꯥꯟꯁ ꯐꯦꯠ ꯌꯥꯎꯕ ꯆꯤꯟꯖꯥꯛꯁꯤꯡ ꯃꯔꯨꯑꯣꯏꯅ ꯐꯥꯁꯠ ꯐꯨꯗꯇ ꯆꯥꯕ ꯃꯤꯑꯣꯏꯁꯤꯡ ꯗꯤꯄ꯭ꯔꯦꯁꯟꯒꯤ ꯔꯤꯁꯛ ꯋꯥꯡꯏ꯫ ꯑꯗꯨꯕꯨ ꯑꯣꯂꯤꯚ ꯑꯣꯏꯜ ꯆꯥꯡ ꯅꯥꯏꯅ ꯆꯥꯔꯕꯗꯤ ꯗꯤꯄ꯭ꯔꯦꯁꯟꯒꯤ ꯔꯤꯁꯛ ꯍꯟꯊꯍꯟꯕ ꯉꯝꯃꯤ꯫ ꯗꯥꯛꯇꯔ ꯑꯜꯃꯨꯗꯦꯅꯥ ꯁꯟꯗꯦꯁ ꯇꯤꯂꯦꯒ꯭ꯌꯥꯁ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯅ ꯆꯍꯤ 3 ꯆꯨꯞꯅ ꯃꯁꯥꯒꯤ ꯆꯍꯤ 90 ꯔꯣꯝ ꯁꯨꯔꯕ ꯃꯤꯑꯣꯏꯁꯤꯡ 129,000ꯒꯤ ꯃꯊꯛꯇ ꯆꯥꯕ ꯊꯛꯄ ꯑꯃꯗꯤ ꯄꯨꯟꯁꯤ ꯃꯍꯤꯡꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯋꯥꯐꯝ ꯑꯁꯤ ꯈꯪꯂꯛꯄꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯃꯣꯅꯤꯇꯔꯗ ꯐꯣꯡꯂꯛꯈꯤꯕ ꯖꯄꯥꯅꯤꯁ ꯁ꯭ꯇꯗꯤ ꯑꯃꯒꯤ ꯔꯤꯄꯣꯔꯠꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯑꯣꯂꯤꯚ ꯑꯣꯏꯜ ꯆꯥꯕꯅ ꯕ꯭ꯔꯦꯁ ꯀꯦꯟꯁꯔ ꯉꯥꯛꯊꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯏ꯫ ꯑꯣꯂꯤꯚ ꯑꯣꯏꯜꯅ DNA ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯟꯗꯕꯒ ꯂꯣꯏꯅꯅ ꯇ꯭ꯌꯨꯃꯔ ꯁꯦꯜ ꯁꯤꯍꯟꯕ ꯉꯝꯕ ꯃꯔꯝꯅ ꯕ꯭ꯔꯦꯁ ꯀꯦꯟꯁꯔꯒꯤ ꯔꯤꯁꯛ ꯍꯟꯊꯍꯟꯕꯅꯤ꯫ ꯑꯇꯩ ꯑꯇꯣꯞꯄ ꯃꯅꯥ-ꯃꯁꯤꯡꯅ ꯁꯨꯡꯕ ꯑꯆꯥ-ꯊꯥꯎꯁꯤꯡꯗꯒꯤꯗꯤ ꯑꯣꯂꯤꯚ ꯑꯣꯏꯜ ꯆꯥꯕꯅ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯍꯦꯜꯂꯤ꯫ ꯃꯤꯑꯣꯏ ꯈꯔꯗ ꯆꯥꯡꯌꯦꯡ ꯇꯧꯗꯨꯅ ꯌꯦꯡꯕꯗ ꯑꯣꯂꯤꯚ ꯑꯣꯏꯜꯅ LDL ꯂꯣ ꯗꯦꯟꯁꯤꯇꯤ ꯂꯤꯄꯣꯄ꯭ꯔꯣꯇꯤꯟ ꯀꯣꯂꯦꯁꯇꯦꯔꯣꯜ ꯍꯟꯊꯍꯟꯕꯒ ꯂꯣꯏꯅꯅ HDL ꯍꯥꯏ ꯗꯦꯟꯁꯤꯇꯤ ꯂꯤꯄꯣꯄ꯭ꯔꯣꯇꯤꯟ ꯀꯣꯂꯦꯁꯇꯦꯔꯣꯜ ꯍꯦꯟꯒꯠꯍꯜꯂꯤ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯐꯠꯇꯕ ꯀꯣꯂꯦꯁꯇꯦꯔꯣꯜ ꯍꯥꯏꯅ ꯈꯪꯅꯕ LDL ꯀꯣꯂꯦꯁꯇꯦꯔꯣꯜꯅ ꯍꯛꯆꯥꯡꯗ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯜꯂꯤ ꯑꯃꯁꯨꯡ ꯑꯐꯕ ꯀꯣꯂꯦꯁꯇꯦꯔꯣꯜ ꯍꯥꯏꯅ ꯈꯪꯅꯕ HDL ꯀꯣꯂꯦꯁꯇꯦꯔꯣꯜꯅ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯄꯤ꯫ ꯁ꯭ꯄꯦꯅꯤꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯒ꯭ꯔꯦꯅꯥꯗꯥꯗ ꯔꯤꯁꯔꯆꯔꯁꯤꯡꯅ ꯆꯠꯊꯈꯤꯕ ꯁ꯭ꯇꯗꯤ ꯑꯃꯗ ꯑꯦꯛꯁꯇ꯭ꯔꯥ ꯚꯔꯖꯤꯟ ꯑꯣꯂꯤꯚ ꯑꯣꯏꯜꯅ ꯑꯜꯖꯥꯏꯃꯔꯁ ꯗꯤꯖꯤꯖ ꯉꯥꯛꯊꯣꯛꯄ ꯉꯝꯕꯒꯤ ꯈꯨꯗꯝ ꯊꯦꯡꯅꯈꯤ꯫ ꯀꯦꯃꯤꯀꯦꯜ ꯅ꯭ꯌꯨꯔꯣꯁꯥꯏꯟꯁ ꯖꯔꯅꯦꯜꯗ ꯐꯣꯡꯂꯛꯈꯤꯕ ꯁ꯭ꯇꯗꯤ ꯑꯃꯒꯤ ꯔꯤꯄꯣꯔꯠꯇ ꯔꯤꯁꯔꯆꯔꯁꯤꯡꯅ ꯍꯥꯏꯈꯤ ꯃꯥꯂꯦꯝꯒꯤ ꯑꯇꯩ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯒ ꯆꯥꯡꯗꯝꯅꯕꯗ ꯃꯦꯗꯤꯇꯦꯔꯦꯅꯤꯌꯟ ꯂꯩꯕꯥꯛꯁꯤꯡꯗ ꯑꯜꯖꯥꯏꯃꯔꯁ ꯗꯤꯖꯤꯖꯒꯤ ꯆꯥꯡ ꯅꯦꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯆꯥꯡ ꯅꯥꯏꯅ ꯑꯣꯂꯤꯚ ꯑꯣꯏꯜ ꯁꯤꯖꯤꯟꯅꯕꯅꯅꯤ꯫ ꯇꯨꯅꯤꯁꯤꯌꯥꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯃꯣꯅꯥꯁꯇꯤꯔ, ꯁꯥꯎꯗꯤ ꯑꯔꯦꯕꯤꯌꯥꯒꯤ ꯀꯤꯡ ꯁꯣꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯁꯨꯡ ꯏꯪꯂꯦꯟꯗꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯏꯁꯠ ꯑꯦꯡꯂꯤꯌꯥꯅ ꯑꯣꯂꯤꯚ ꯑꯣꯏꯜ ꯆꯥꯕꯅ ꯂꯤꯚꯔ ꯐꯍꯟꯕꯒ ꯂꯣꯏꯅꯅ ꯑꯜꯁꯦꯔꯦꯇꯤꯚ ꯀꯣꯂꯥꯏꯇꯤꯁ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯑꯥꯔꯇꯤꯀꯜ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯗꯤ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯒꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯨ꯫ ꯊꯦꯡꯛ ꯌꯨ ꯑꯣꯜ꯫